आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबदा मरुओइबा पाव राज्य सभा की MP लेसेंबा सना जाउबना हाइरी लमदम असिगी नहासिंगना मसा मरोमदम हिंगजनबा दायित्व लौबा ngamba अमसुंग मरैबांगनिंगबगी वाखलोन सागतनबा होनगदबनी नोने जिला की डिस्ट्रिक्ट मजिस्ट्रेट ना जिला अदुदा था असिदा यरगन सिंह सिजनबा अमदी अमूर फाल्कोन फाबा हाटपा थिंख्रे लोकसभा अध्यक्ष ओम बिरला ना कॉमनवेल्थ पार्लियामेंटरी एसोसिएशन इंडिया रीजन जोन 3 की कुनिथोई सुबह सही की मिफम कोहिमा लेबा नागालैंड विधानसभा हौदोख्रे भारत अमसुंग चाइना अनी की मरक्ता पाइरंबा कमर्शियल फ्लाइट सही मंगा लेपलुरबा मतुंग असिदगी अमुक हन्ना पाइबा हौरे अमसुंग बिहार विधानसभा मिखल की अनीसुबा तांकक्ता हयंग अयोग पुंग 8 तगी नुंगथिल पुंग 3 फावबा भोट थादनरगनी पोलिंग स्टेशन खरददी भोट थादबगी मतम नुंगथिल पुंग 5 दा लोइसिनगनी राज्यसभा की MP महाराज लेसेंबा सना जाउबा अमसुंग बिष्णुपुर जिला की डेप्यूटी कमिश्नर श्रीमती पूजा एलांगबम नंगसी कियाम्बा संगलेंदगी सरदार एट 150 यूनिटी मार्च बिष्णुपुर ब्लॉक की ओइना लमथाखी यूनिटी मार्च असी केंद्र की यूथ अफेयर्स अमसुंग स्पोर्ट्स मंत्रालय की मखादा डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर ना माई भारत बिष्णुपुर अमसुंग NSS सेल मणिपुर की मतेंग लोइना पांगथोकपनी थौरमदुदा वांगांगबदा महाराज लेसेंबा सना जाउबना हाई सरदार वल्लभभाई पटेल न तौरंबसिंग अमदी लेबाकनिंगबगी वाखलोन हेना मपांगल कंखरहनबा पांदमदा लेबाक सिनबा थुंगबदा यूनिटी मार्च पांगथोकली लमदम असिगी नहासिंगना मसा मरोमदोम हिंगजनबा दायित्व लौबा ngamba अमसुंग मरैबाकनिंगबगी वाखलोन सागतनबा होनगदबनी मांगना हाई Youth sing the Maru and the focus be the Mipum Kudim Highway, Sell every citizen of Bharat, Masida Highway, and the Maru and the youth sing the demand Karihan and Faces speak. Kariki, youth sing Sida, sense of unity, sense of patriotism, nationalism, and the sense of civic responsibility set to the Nahas Sida, half to the day. Masi Yaw Dragadi, according to Masi Apunba Bharat, Sagatre, Apunba, Nationama, Oye, and Harao Galay. मसे कुईना चप्पंगा मोय है भारत की प्रधानमंत्री की बात अच्छे तो फाजल थौरमदुदा वांगांगबदा डिप्यूटी कमिश्नर पूजा एलांगबम नहाई सरदार वल्लभभाई पटेल गुंबा लुचिंगब सिंगी तमजनिंगाई ओइरबा वाखलोन सिंग तुंग इंदुना सौखटपा भारत अमा ओइनबा पुन्नामता ओइना होनामिनबा तंगाई फदे तुंगदा राज्यसभा सदस्य ना लुचिंगदुना आत्मनिर्भर भारत की वासक लौखी मणिपुर ओलंपिक एसोसिएशन की मियोय अहुमना साबा मिहुत कांगबु अमनंगसी राजभवन इम्फाल दा राज्यपाल अजय कुमार भलागा उनखरे मखोइना राज्य सिदा साना खोनबगी लमदा साउखनबा लौरिबा थौदांगी मतंगदा राज्यपाल दा पाउदमखी नोने जिला की डिस्ट्रिक्ट मजिस्ट्रेट ना जिला अदुदा था सिगी कुंट्रा फावबा इयरगन सिंह सिजनबा अमदी सा तानबदा अथिंगबा थमखरे अथिंगबा सि खुदक्तगी चनरगनी हाइरी मिरम लान पायरकपा लमकोई उसेक मखल अमा ओइबा अमूर फाल्कोन ना सक्तारबा मतम ओइबना सा उसेक तानबा थिंगनबा जिला असिगी मनुंग चन्ना लेबा लोंगमाई रेंगखुंग अवांगखुल तौबम खोंगसांग रेंगपांग नुंगबा कंबिरोल खुमजी नागासिंग कबुई खुलेन पुइसी बगवा हाउचोंग अमसुंग अतै मफमसिंगदा लेरिबा मियोइसिंगदा मखोई मखोइना पाइबा इयरगन सिंह मरी लेनबा ऑफिशियल सिंगदा पिसिनबा खंगहल्ली था असिगी अरोइबा सरुक फावबदा लमदम असिदा सक्तागदौरिबा अमूर फाल्कोन पाइरकपा हौरे कनागुंबना हाइरिबा अथिंगबा असिगी वांगबदा थबक तौरंबा थेंगनरबदि वाइल्ड लाइफ प्रोटेक्शन एक्ट 1952 की सेक्शन 50 अमसुंग 52 की मखादा आइनगी ओइबा कनबा थबक लौखतकनी हाइरी जिरीबाम जिलादा लेरिबा लौमी सिंह हेना फगरहनबा पांदमदा डिस्ट्रिक्ट एडमिनिस्ट्रेशन जिरीबामना सिंदुना मरु मरांग अमसुंग हार लौमी सिंहदा ngasi यंथोखरे जिरीबाम DC ऑफिस कॉम्प्लेक्स पांगथोकपा थौरम अमदा जिला असिगी डेप्यूटी कमिश्नर कृष्ण कुमार ना लौमी सिंहदा हंगाम मरु मंगल मुसोरी अमसुंग हार सिंह यंथोखी थौरम असि स्टेट प्लान एंड नेशनल मिशन ऑन इडिबल ऑयल्स की मखादा पांगथोकपनी थौरम अदुदा जिला असिदा लेरिबा लौमी सिंहना मना मसिंग अमदी मही मरोंग मरांग कायना पुथोक्तुना चिंजाक्ता मिपाल तांगदबा जिला अमा ओहेनबा डेप्यूटी कमिश्नर कृष्ण कुमार ना अपील तौखी लौमी सिंह पोथोक लेबा मरु मरांग सिंह यंथोकपगी थबा असि मखाताना जिला असिगी जाकुराधोर अमसुंग विद्यानगर हयेंग अमसुंग हंगसित चथगनी मणिपुर प्रदेश कांग्रेस कमिटी की प्रेसिडेंट कैसाम मेघचंद्रन हाइरी मणिपुर पब्लिक सर्विस कमीशन लौबा परीक्षा की क्वेश्चन पेपर लीक होइबा हाइबसी सिस्टम दा असोइबा अरानबा क्या लेरे हाइबगी ममी तारी थौदोग अदुगी मतंगदा थिजिनबा मांगना दाबी तौरी मरग असिदा
Parikhyadugꯤ question namliba mapanlamgi printing press asigi mathakta awangba thakki inquiry committee ama semduna thijanaba mari leinabasingda tongan-tonganba mahiroi lup tarukna taksilli. Paugi marak thana tenba break ama. NABH Phanglaba AOI Babina Speciality Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba pizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu laying bada khudong chaba pizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Speciality Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Tabiriba pawasi akasbani Imphal dagini. Lok Sabha Adaksa Om Birla na Commonwealth Parliamentary Association India Region Zone 3 gi kunithoi suba sahi gi mifam Kohima da leba Nagaland Vidhan Sabha da hodokre. Thormadu da wangang buda Sri Birla na hai awang nongpok lamdam asi ina khulaba kala sanskriti Pak Saurabam sung sakti lairaba Ganatantra gi magungi damak khangnai. Sri Birla na hai awang nongpok lamdam asi infrastructure khudong chaba sing amasung connectivity gi phibam phagalakli. Awang nongpok lamdam gi Vidhan Sabha singna amata oiba amasung lamdam asiga sanaba policy kya semduna nungai yaifaba amasung chawkhanaba honabagi damak adaksana thagatpa phongdokhi. Magna hai technology amasung artificial intelligence ki matengna lengak sasanda puksel sengna thabak paikhatuna lamdam asigi chawkhat thorang amasung udyog chawkhat hanbagi tangai fadaba lei. Tungda Sri Om Birla na Mukhyamantri Nephew Yoga loinana tongan-tongan ba bibhag singna hangliba stall sing yengkhi. Imphal gi Kaisampata leba State Central Library manungda potsai thugaiduna amang ta thokhalamba adu Manipur Library Association na pendaba phongdorakli. Tha asigi tareta library gi ka singda sangduna sakhangdaba miyoi kharana upu thugaiba amasung official documents sing amang ta thohankhibani. Association asina thadorpa cherol amada hai handakta nongna semgutpa kuidriba library asida mi changbagi sang yamna wangkhalaklaba matam asida asigumba thokhaningdaba thodok tholakpasi laibak thibani. Mari lainaba authority na thodok asigi matangda kupna thijinduna chenariba miyoising aigi matungina matik chaba serak pibiyu haina appeal tawrakli. Nahasingi marakta nisa sizinabagi sang wangkhalakpa amasung drug lalonba hengelakliba asigi yanglaga None Jilla da leba Civil Society Organization singna None da District De-Addiction Center hangdokpinaba dabi tauri. National Highway 37 phauduna cheliba jilla asida naha kaya nisagi polam sing sizinaba hengelakli. Amaromda None gi SDC na luchingba mihit kangbu amana Integrated Mission Project Action for Community Transformation gi mafam yangsinkhre. Bharat Lanmigi Nifumari Suba Mountain Brigade na Operation Sadbhavana gi makhada Azad Higher Secondary School Yaripok ki mahiroi amadi oja singi oiba integration tour ngasilam thakre. Numit 10 sumna satkadaba tour asida oja ani amadi mahiroi kunna saruk yari. Tour asigi manung channa Chennai, Bengaluru amasung Hyderabad ta satkani. Leiba asibu amatta oiba amadi nungsi sanabagi lambida puraknaba paikhalakpa Bharat Lanmigi khongthang asi maru oina haurakliba mahiroi singna maribak nungsibagi wakhalol chelhanabagi pandamda pangthokpani. Tour asina maru oina raija ahum asida leiriba ngakselgi maru oiba mafamsing scientific institution amasung natki oiba mafam kaya yengani. Assam Rifles na Tamenglong Jillada Jatigi Isai Bande Mataramgi sahi sama yangkai suba kumon numitka mari lena na uchara sing thakre. Maduda jilla aduda leba JNB Public School gi mahiroi singi oiba wari libagi competition su pangthokhi. Thoromadu maru oina haurakliba mahiroi singda leibak ningba amadi aikhoige koibada leiba mahausabu ngak senduna thambagi wakhalon pokhanabagi pandamda pangthokpani. Bharat amasung China anigi marakta pairamba commercial flight sahi 5 lepluraba matung asidagi amuhanna paiba haure. Bharat tagi ngasi ahanba oina paikhiba flight ta tongkhiba jatrik sing China gi Shanghai da leiba Bharat ki Consul General Pratik Mathur na taramna okhi. Social media da thagalakpa Bharat ki consulate ki warol amada hai Bharat amasung malem gi miyam gi marakta leinaba mari phagalakpa loinana leibak asi global hub ama oibagi lambi da khumang chawselakli. Bharat amasung China anina lawrukliba khongthang asina mahausa gi punsida hanjilakpada natana yumthangnariba leiba ani gi marakta laloliti amadi sathok sasinda hena phaba mari purakpa ngamlagani. Panba yabadi COVID-19 laisa sandorakhiba amasung leba ani gi marakta sayetnaba khara lebadagi English ngani kungi anganba saruktagi Bharat amasung China gi marakta pairamba flight sing leptuna lakhibani.
केंद्र की सेल थुम अमसुंग कॉर्पोरेट अफेयर्स मंत्री श्रीमती निर्मला सीतारमण सभापति ओइदुना अहानबा प्री बजट कंसल्टेशन पांगथोखरे न्यू दिल्ली दा पांगथोकपा मिफम असिदा लाक्लिबा केंद्र की बजट 2023 की ओइना लेबा असिगी सकनाइरबा इकोनॉमी सिंगा खननैनबगी मिफम अदु पांगथोकपनी मिफम असिदा डिपार्टमेंट ऑफ इकोनॉमिक अफेयर्स की सेक्रेटरी केंद्र सरकार की चीफ इकोनॉमिक एडवाइजर अमसुंग डिपार्टमेंट ऑफ इकोनॉमिक अफेयर्स की मकोक थोंगबसिंग सरुक याखी मिफम अदु नुमियुंगबा फावबा चतखी मसिगी मतुंग तारपदा नुंथिल पुंग अमदगी अहुम फावबा सकनाइरबा एग्रीकल्चरिस्ट अमसुंग फार्मर ऑर्गेनाइजेशन सिंगी मिहुसिंगा खननैनबगी मिफम अमा पांगथोखी आकाशवाणी इम्फाल की पाउ ताबिरी बिहार विधानसभा मिखल की अनिसुब तांककता हयेंग अयोग पुंग 8 की नुंथिल पुंग 3 फावबा बोट थादनरगनी केंद्र खर की पोलिंग स्टेशन 2,200 दा ngaksel gi yenglaga both thadabagi matam nungthil pung 5 da loisingani tangka asida jilla kungi bidan sabha kendra sama kuni thoi da both thadanagani masida nupi mireb sama kunthra taruk yauna mireb lising ama chahum ani na lamba tawnari mikhal santi oina pangthokna bagi damak polling station 9,500 hangdoklei polling station ayambada webcasting tawgani district headquarter kunmakta control room hangdoktuna thamle nupi da hena sakti pinaba pandam da polling station samnga marfudra manga nupi ngaktana mathau tawba polling station oigani masigi mathakta haksangi phiba mimanadraba singna mathau tawba polling booth kun mathoi yauri model polling station 336 su hangdokani hauzik sanabagi pau Mangsatabam Premananda dagi Ahumsuwa Manipur Premier League 2023 ki ngasi sanakyo match samada Southern Sporting Union SSU na angtha FC bu panjal manga amada thoikre SSU gi mai pakpagi panjal singadu Nongmaitem Susil Kumar Robert Usam Yasir Arafat Surchandra Mitay amasung Konthauza Monex na chanki aduga angtha FC gi amata ngai panjal aduna ngangom Dakesor na chanki Polsar College Wabgai na sinduna chathariba Ayekpam Pratap Singha Memorial Manipur University Inter-College Football Tournament ki ngasi sanakiba match ta Kaksin Khunau College na Mayalambi College bu panjal ahum sino da thoiki Kaksin Khunau College ki maipap ki panjal singadu S Boris na panjal ani amasung W Sivdas na panjal ama chanki District Sports Association Kaksin na sinduna association asiki sanabung da chathariba anishuba division football league 2023 ki ngasi sanakiba match samada YGC Langmaidong B na JA Kaksing Ebu Panjal Taruk Sino da Thoikre YGC gi maipakpagi panjal sing adu Rosan Maitesana Bungningam Ramkrishna Murti na chanki Khelo India scheme gi makhada jila thakta pangthokadaba non residential coaching da saruk yanabagi damak chai taramari amasung taratre makhagi nupamsa amasung nupimcha singi volleyball trial cum selection thasi gi taramanga dagi horagani haina District Youth Affairs and Sports Office Chandel gi cherolamanda khangalagli trial asi sports complex Chandel da pangthokani sanaroi singna masagi Aadhaar card amasung sanabda changba mathau taba equipment sing loinara kadabani hairi DM University ki mireng makhada thasi gi tarahumdoi dagi hauduna DM College of Science ki sanabung da chathagadaba DMU Inter-College Women Football Tournament ki official sing khankre tournament asigi match commissioner da CH Omila Chanu referee in charge da CH Kelyani Chanu amasung referee sing da SH Nirmala CH Premlata CH Bimolbala T Dia amasung Sanabam Uma Chanu na oiragani maramaduna official sing na thasi ki tarani thoigi ayu pung 13 taba matamda DM College of Science ki sports in charge da report tawnaba all Manipur Football Association ki cherolamana khangalagli Bharat Lanmi ki Red Seal Division na sinduna Raja Thaki Wushu Championship 2023 Imphal da pangtholagani Championship asi thasi ki 15 digi 19 fawba Imphal gi Sai Complex da pangthokani Championship asida Sandama Sanada Sub Junior Junior amasung senior group sing amadi Taulu Masanada Sub Junior amasung Junior Sanori singna athoi hentanagani Championship asi Wushu Association of India amasung Sports Authority of India gi meeting makhada chathagadabani Nganthoi Aroibada maroiba pau amuhanna Rajya Sabha ki MP Leisemba Sana Zawbana hairi lamdam asigi naha singna masa maromdom hingjanaba daita lawba ngamba amasung maribak ningbagi wakhalon sagatnaba hotnagadabani None jila ki district magistrate na jila aduda tha asigi kunthra phawba yargan sing sizinaba amadi sa tanbada thingba thamkhre Lok Sabha Adyaksha Om Birla na Commonwealth Parliamentary Association India Region Zone 3 gi kunithoi suba sahi gi mifam Kohima da leba Nagaland Vidhan Sabha da hudokre
Bharat amasung China anigi marakta pairamba commercial flight sahi manga lepluraba matung asidagi amu hanna paiba hore amasung Bihar Vidhan Sabha Mikhalgi anisuba tangkakta hayang ayuk pung 7 tagi nungthil pung 6 phawba vote thadanargani polling station kharadadi vote thadabagi matam nungthil pung 5 da loisingani pau loijare.